Maheshwor Th.Maheshwor Lakadoriba Taranipan Suba Lok Sabha mikhalda Inner Manipur constituency da RPI A gi mirep oina thoklagani haina mahak masana lauthokre wafum masing asi kai sampata leiba mahak ki mayumda Manipur gi mafam kaya degi lakpa miyoi singa punna pangthokpa miyam gi mifam amada phongtokhibane mifam aduga mari leinana Maheshwor na paumi singda phongdorakpada thabak ama tawba matamda ningtamna tawningliba thabak sing pangthokpa mathau tai ngasi fawada mahak ki party gi side tagi mahakna tawba thabak singda athingba amata lakte karigumba party ki side tagi thinglaklabadi party dagi tokani haina su lauthokhe loinana lakadoriba lok sabha mikhalda sida mahakna election mai pakpa khakna pandam nate election mai paklaba matungda system manung changduna laurakpa thabak paikhalakpa freedom phangba adune marune center da kanaga kari dolga chatminaba ase lapna thamduna mahakna imaleba ki damak thabak thoram kaya torokpa matamda freedom phangna changsin bangam adu khak yenglaga changsilakpane amadi handaki election asida hanagumna festival amagum tongnaramba adu nathaiduna free and fair election pangthoknaba ekhoi punna honaminasi haike aina kwadi yang isi amatang ne bot mai pak patudang na tibay pandam di bot mai pa amatungda ready 1 2 3 go na changi batune adu chang maduda aina eni irei chagi damagta yellow mi ki damagta imale ba ki damagta achumba ngak pa torok pa semduk na ba torok pa matamda likun changa ga torok pa matamda eni thabam chang madi yepi rakta batune ai yelak tabra yeng bani ai thatra ma thoise ai ge RPI se yaur gai party tok tri myam khangbi rangani se secretary RPI waizari aina ngange tawre ai changjale ai yelak pra yeng bani ai phone torok pra yeng bani angtang phone torok matamda ai nungai tabado angtang akhoi national president na angtang di phone torok me ai nakitang hena ngang matam si kitang yengbi ba yagadra hay matam da sar adu tadai party to again hay matam da ngango na hay adun takpadi ai na thabak taw matam da in thong thin ba matam da achum ba kitang taw ba matam da ai gi ko gi leiri ba RPI na yela aroi hay ba se aduna ai adu da ai ngon da power hay tare